Mahatma Gandhi na chatlamba non-violence amadi non-cooperative movement gi khongthang houjik ki modern India Asiga Chunana Leiri haina Lok Sabha gi MP oiramba Dr. Thokchom Meinya na phongdokkhre ngasi BT Road ta leiba Congress Bhavan da Manipur Pradesh Congress Committee na sinduna ngasi Mahatma Gandhi na Karnataka da haudoklamba Velagavi AICC session gi chahi chama subagi centenary commemorative program ga mari lainana Dr. Thokchom Meinya na makha taraduna non-violence amadi non-cooperative movement asina Manipur da houjik thokliba irang asigi waroishin puraknabaki achouba lambi ama oigani masida natana political freedom fangnaba sokna samnaba yadaba amadi lairina khunbagi khetnaba leiriba sisu kokhanba ngamnaba Mahatma Gandhi na non-violence amadi non-cooperative movement gi khongthang asi thangnambani ngasidagi haugadawriba chamasuba Velagavi AICC session asi saruk yanabaki damak MPCC gi president K Meghachandra CWC gi member Jigai Khangam amadi AICC gi member O Ibobi mafam aduda laikre ngasi numit yongba matung pung ani makhai tabada mifam pangthoktuna houjik India gi oirakliba maruoiba political issue singi matangda khanaragani amadi hayengna miyam gi oiba marathon ama pangthoklagani nakalamaromda houjik leiriba India gi parliament ta chathariba thawong asina lamdam asida politics leitabaga chap manare ruling amadi opposition animakna parliament da khongjang changsiliba asina mayek sengna takli haiki Mahatma Gandhi na suk political career ama haigadra social gi life ta lamba mage chauwa punsi khongsat asida Mahatma Gandhi na prachai tarambasi Balgam gi congress sim khatani mage presidential address ta amana non violence amana non cooperation hai bani sina akhoi political freedom phangda mateng pangani adugo loinana akhoi songna panaba yadaba leibasi musatpada mateng pangani aduga akhoi communities tongan tongan ba leibasi sigi masai culture masai tradition ngana unity ma sagatpa ji bharat basida koina kanna practice tawjariba unity in diversity tang asida mana kanna mateng pangani haiduna panbirami aduga tasingmadi samajik oiba songsen thugi phibamda manadaba leibasi kokku ngamgani aduga loinana principle of justice and equality ase masi hariba non-violence and non-cooperation movement sing asina soidanagi namgani habagi du permirami athai wafam sing asisu modern India gi society sida chap chana relevant oi maruina more particularly Manipur da agi leiwa crisis matang asida masi chap chana mari leini haidana ayak samana thamdege